आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maru oiba pau Manipur da hayengdagi yausang kumai hauragani kumai asiga mari lenana Rajyapal amadi Mukhyamantri yauna lusingba kayana miyamda yaifa paujel piri Manipur da ngasi COVID ki anoba case ahum thengnabaga loinana apunba positive case ki masing 19,863 sure Assam amasung Nongchu Bengal Vidhan Sabha gi ahanba tangka ki mikhal gi vote ngasi santi oina pangthokre Pradhan Mantri na hairi Bharat amasung Bangladesh na malemda tangdu leitaba nungsi sanaba amasung santi purakpa pami amasung leibak asigi nongmada thengnaba COVID ki anoba case ki sada marifudi Rajya mangadagi oiri Laibak sida COVID-19 gi laichat amuk sandorak liba sigi yanglaga section ba watpagi thawang sing tokpina ba haijari tangai phadaba section thawang sing ngakna satpaga loinana sahi nifu manga gi mathakta leiba mioi khudingmak sungsoi soidana vaccine kapthokpiyo yumdagi hek sathokpada face mask upiyo mi amaga gi marakta foot taruk lamnana leibiyo maimit amadi khusa toina hamdoktuna tarutanana thambiyo hauzik mapung oiba pau Manipur da yausang kumai hayengdagi hauragani kumai asiga mari lenana Rajyapal Dr. Nazma Heptullah amadi Mukhyamantri N. Biren Singh yauna lusingba kayana miyamda yaifa paujel piri maki paujel da Rajyapal na hai kumhai asina nungsi sanaba khunaida amaga bhab tanaba amasung punna amata oina santi gi lambida sangsinbada henna mapangal kankharhalagani mangna hai Rajya sida yausang kumai manungda sana khonabagi thoram sing pangthokpagi sang hengarakliba si nungai ningai ni adum oinamak kumsi sahigi oinadi COVID-19 laichat ki yengduna sarkar na thingba khara thamli yausang kumai pangthokpada Rajya sida kanglup khudingmakna amana amabu ikai khumnaba atei kanglup singi thabak thoram singbu thagat paphungdokpa amadi hena phaba santi leiba Manipur ama semgatnaba honarasi haina su Rajyapal na mahaki paujel da hairi Mukhyamantri Nongthombam Biren Singh na mahaki paujel da hai yausang kumai asi sahi kanglup khudingmakki miyoi singna harau tayamna pangthokpa kumai amani kumai asida sana khonabagi thoram sing pangthoktuna Rajya sida hek makhongdagi hauna sana khonabagi lamda semgatnabagi thawang amasu oiri Sri Biren hai kumai asi harau tayamna pangthokpaga loinana COVID-19 laichatagi aikhoi isabu ngakthoknaba sana kanglon sing mapung phana ngakpasu kauroidabani mangna hai kumsi sahigi oina COVID laichatki yengduna mahausadagi pangthorakpa thabal songba amadi jatra walina singba pangthokpa thingle asigumba thorang asi mapung phana ngakna chanhanaba honabada miyamna mateng pangbinaba su Mukhyamantri na hairi Manipur Vidhan Sabha gi Adyaksha Yumnam Khemchan Singh Works Mantri TS Biswajit Lau Singu Mantri Oinam Lukhoina Singba Lusingba kayana su miyamda yausang kumai gi yaifa paujel piri yausang kumai ga mari lenana pangthokpa sana khonabagi thoram singi damak Imphal gi Kangladagi maira lawba lakpada club amamam gi miyoi manga dagi hena sangba yaroi hairi State Archaeology gi Superintendent athokpa serol amada hai thasi gi kunipan amasung kunmapanda ayuk pung 8 tagi nungthel pung 3 phawbagi manungda kanglagi maru oiba gate ahumda club singi mihut manga khaktamak sangba yagani adumoinamak makoina social distancing amadi mask uppa yauna COVID ki tangai phadaba sana kanglon singa kadabani hairi Rajya sida yausang kumai pangthokpaga mari lenana kumai manungda COVID-19 dagi ngakthoknaba sexual thorang singi joint advisory ama Rajya gi Haksel amasung Youth Affairs and Sports Bibhag nasu thasi gi 13 thokhrabani Sarkar gi servicing gi fee tax amadi atai payment sing miyamna online da piba yanabagi damak Mukhyamantri Nongthombam Biren Singh na ngasi e-government receipt accounting system e-grass portal hangdokre hanadagi sanarakliba seamless transaction da khutna mensilaba chalangi khuthangda payment tawbagi thawang ngasidagi hauraga tha ani phawba chathakigani masigi matungdadi thawang asi leplagani adumoinamak bank counter da electronically generated chalan ga loinana selfie bagi thawangdi makha tana chathakigani ahobagi oina Rajya Sarkar na e-receipt amasung masigi tongan ba online payment ki thawang sing chathanaba State Bank of India da authorize tawkhre darkar leiba thawang sing loisilaba matungda atei bank sing da su Rajya Sarkar na thawang asi chanahangani ahobagi oina professional tax amasung value added tax e-grass ki khuthang da piba yahalagani
Manipur Vidhan Sabha gi Adaksa Yumnam Khemsana hairi Furup Masel gi marakta ama toibagi saktam sakatuna thabak tawminarabadi saukhatpa lamdam ama ohenba ngamgani. Manipur gi ngamkhai sahar More Ward number 9 dangasi Hilltop Mineral Water Industries hangdokpagi tharamda wangangbada Sri Khemsana hai Act East Policy gi makhada paikhaliba Trans-Asian Highway maipakhanaba More saharda tangdu leitaba phibam lehenba tangai fade. Thaknaba ising puthokduna miyambu mateng pangnaba honariba sigum atai miyoi singnasu audio camera linkhanaba honaminasi haina sumhangna appeal tawkhi. Thaurumduda Border Trade Chamber of Commerce More gi President B. Sekhar Suwangangki. Shiksha Mantri Sorokhaibam Rajen Singh na Don Bosco College Marambu autonomous status pire haina laukthokre. College aduda pangthokiba tharomamada wafam asi lauthokladuna mantri na hai awang nongpok lamdam gi oina university gi parikya singda 0.3 yauna phangkiba college asi Don Bosco College Maram khaktani. Masigi damak mahangna college adubu thagatpaga loinana raija sida shiksha gi lamda college asi mangjil thaba college ama oiragani haibagi asa phongdokhi. Tabiriba pawasya kasbani Imphal dagini. Manipur dangasi COVID ki anuba case ahum thengnabaga loinana apunba positive case ki masing 18,963 sure. Raija gi COVID-19 command control room nangasi numidang wairam thokiba serol amada hai haukiba pung kunmari da Imphal East Bisnupur amasung Senapati da COVID ki anuba case amamam thengnakhi. Hairiba matam asigi manungda COVID positive oiba miyoi amata sikhibagi paw leite. Miyoi manga naba phaduna discharge tawkhibaga loinana naba phakhiba migi masing 19,994 sure. Naba pharakpagi sangsa damar phudarani pandasmik manga anini hauzik active case yang khaini pan leiri. Leibak sida leiba nupi masa singbu ngakpi senbinaba amadi makhoibu mahima sing ningthina tamhanabagi pandamda kendra paikhatpa Beti Bachao Beti Padhao scheme gi matangda Thawbal Jilla gi police personnel sing amasung medical practitioner sing bu bhap tahanabagi nongmagi oiba training program amangasi Thawbal DC complex ta pangthokre. District Task Force Beti Bachao Beti Padhao Thawbal na sinduna pangthokiba training program adu da wangangbada Jilla adugi Deputy Commissioner N Bandana na hai miyamna ningthina bhap tanarabadi nupi masa singna khunaida thengnariba khudongsa daba kaya asi khara makhaidi hanthanba ngamgani mangna hai. Beti Bachao Beti Padhao siga yamna missions and learning program hairagadi one stop center adu child learning program sing child protection military schemes su amali maramdi nupi singse kuna khazana bachao gi level se to matamda adu society sina khazana yusibira matamda sigi schemes sina mo yusibira nupi sing status se mo era border kadodini. Thorumduda SP Dr. S. Ibomsa amasung CMO Dr. Y. Nokul su saruk yakhi. Crime against women masina samasta piriba ithil amasung ain gi oiba paikhatpa yaba thorang sing haibagi matangda nongmagi oiba legal awareness program amangasi Nongpok Sakmai Police Station da pangthokre. Thoram adu District Legal Services Authority Thawbalna Nongpok Sakmai Police Station ga punna sinduna pangthokpani. District Legal Services Authority Imphal West na sinduna nongmagi oiba legal awareness program amangasi Kangla Tombi Mandir Gram Panchayat Office ta pangthokre. Child Welfare Ashram Jiribamna Manipur State Ex Control Society Max ki makhada sinba nongmagi oiba lemna layangbagi camp amangasi Jiribam gi lamtai khunouda pangthokre. Camp aduda miyoi samarom layangki amasung hidak langthak sing yenthokhi. Assam amasung Nongchu Bengal Vidhan Sabha gi ahanba tangka ki mikhal gi vote ngasi santi oina pangthokre. Tangka asida Assam gi jila 12 gi Vidhan Sabha kendra 93 amasung Nongchu Bengal gi jila 5 gi seat 30 gi mikhal vote hadanakhi. Mikhal asi ningthina amadi santi oina pangthoknabagi damak akanba section thorang laukhatkhi. Polling station khudingmakta VVPAT amasung EVM sijinahankhi. Masigi mathakta COVID-19 ki sana kanglon singsu mapung phana ngakhi. Pradhan Mantri Narendra Modi gi thagi oina sandokpa radio program Man Ki Baat hayang ayuk pung 13 da sandokani. Thauramasi Akashvani Imphal na su Kangla amadi Sangai channel animakta sandoktuna tahangani. Pradhan Mantri na wangangbba hek loibaga madugi Manipuri wahanthok sandokani. Masi hayang numidang pung 9 da su amuk hana sandokani. Akashvani Churachandpur LRS da su sandokani. Dialect sing Mar Paite Kabui Thadau Mau amasung Tangkhul Londana ningthokaba numita sandokani. Akashvani Imphal dagi pauta biri. Pradhan Mantri Narendra Modi na hairi Bharat amasung Bangladesh na malemda tangdu leitaba nungsi sanaba amasung santi purukpa pami.
Mahaki numinini ki Bangladesh khongsat ki ngasi loisinba numita Orakandi da leiba Matua community da wangangbada Pradhan Mantri na hai Orakandi asi Matua community semgalamba dharmagi guru Harisan Thakur gi pokna famni Sri Modi na hai leibak animak na malem gi leibak singna punna saukhatminabadu pami भारत और बांग्लादेश दोनों ही देश अपने विकास को अपनी प्रगति से पूरे विश्व की प्रगति देखना चाहते हैं। दोनों ही देश दुनिया में अस्थिरता, आतंक और अशांति की जगह स्थिरता, प्रेम और शांति चाहते हैं। यही मूल्य, यही शिक्षा श्री श्री हरिचांद ठाकुर देव जी ने हमें दी थी। प्रधानमंत्री ना हाई कोरोना लाइचत मनुंग भारत अमसुंग बांग्लादेश ना मखोई तौबा ngamba शक्ति कया अदु उथोखरे ngasi di leibak animak na punna laichat asibu thengnaba hotnari Sri Modi na hai leibak sida sajaba vaccine bu Bangladesh ki miyam da phanghanba haibasi Bharat ki daitani haina lawi Pradhanmantri na Orakandi gi nupi masa singi middle school singbu thak wangkhat hanaba tengbang piragani haina su laukthokhi Sri Modi na Bangladesh ki Pradhanmantri Sheikh Hasina ga su unaduna wari sanakhi Lusingba anina unakhiba duda tongan tongan bayana se kaya marum su sahi taunakhi Sri Modi na Bangladesh ke Rashtrapati Abdul Hamid ka su unagani Rajya manga Maharashtra Punjab Kerala Karnataka amasung Chhattisgarh da leibak sigi apunba active case ki sada marifu hena leiri leibak sida hojik phawbada me koti manga lakh marifu mathoi henbada COVID-19 gi vaccine kapkhre haksel amasung yaifayumbal mataloina hai haukiba pung kunmari da COVID की डोज लाख 63 हेना कापखी मरग सिदा लेबा सिदा COVID-19 दगी नाबा फरकपगी सांग सादा मरफुदरा मरी दशमिक निपान मरी दहन थरकली राज्य खरदा COVID की अनोबा केस खंगहेन हेंगलकपदगी लेबा सिगी अपुनबा एक्टिव केस की मसिंग सु लेपतन हेंगलकली हौखिबा पुंग कुन मरी दा लेबा सिदा COVID की अनोबा केस लिसिंग हुमफुनी थोई हेना थेंगनखी हक्सेल मंत्रालयना हाई नोंगमा खक्तदा COVID पॉजिटिव ओइबा मियोय चनी मरफुदरा सिखिबगा लोइनना लेबाग सिदा कोविड तगी सिखिबा मिगी मसिंग लाख अमा लिसिंग हुमफुमाथोय हेले क्लाइमेट चेंज की मतंग द खनगदबा मालेम गी लुसिंगबा सिंगी अवांगबा थाकी मिफमदा यावनबगी दमक अमेरिका गी राष्ट्रपति जो बाइडेन ना प्रधानमंत्री नरेंद्र मोदी यावना मालेम गी लुसिंगबा निफु बार्टन तौखरे मिफम असि मथंग थागी कुनिथोय मसुंग कुलहुमदोय द वर्चुअल ओइना पांगथोकदबनी मियामना सु मसि येंगबा यानबगी दमक लाइव टेलीकास्ट तौगनी हौजिक सानबगी District Sports Association Kaksing Sinduna Masigi Ground Sathariba Taramapan Suba KSH Lehau Devi Memorial Super League Asigi Mesta Aksa Kaksing Kunona LYA Wangu Bupanjal Anisino da Thoikre Atopa Mestana SWCW na SRDC Bupanjal Manga Anida Thoiki SSC Sector Playground Sathariba Hanba State Level HI Trophy Football Tournament King Asi Sanabada Nepo FC Wakongna RL Brothers Nongpo Kaksing Bupanjal Amasino da Thoikre aduga topa mesa madana Ofa Pungdongbam amasung SYFC Panjal amamam sanaduna draw satkhi Sandel Zilla gi Purum Zumbang Khulda sanaba ahanba Football Invitation Tournament Zumbang Cup king asi sanabada New Wangprel na Tola FC Bupanjal ahum amada aduga Paraulon na TCPB bu Panjal ani sino da Thoikhi Terakha Youth Club Kumbi na sinduna Sangit Ground Kumbi da Sathariba Hanba State Level Football Tournament king asi sanabada Sagang na Thamna FC Bupanjal mga sinoda RTFC Kumbi na Lanchenba FC Bupanjal taruk amada thoikre Loiselakpada COVID-19 dagi ngakthoknaba face mask uppa phut taruk lapna na leiba khusa amadi mai mit tarutana na thamba haiba asamba thawang ahum asi ngangna sat pinaba amuhana ningsingjari aroibada maroiba pau amuhana Manipur da hayeng dagi yausang kumhai hauragani kumhai asiga mari lenana Rajyapal amadi Mukhyamantri yauna lusingba kayana miyamda yaifa paujel piri Manipur da ngasi COVID ki anoba case ahum thengnabaga loinana apunba positive case ki masing 19,613 sure Assam amsung nungsu Bengal Vidhan Sabha gi ahanba taka chemical vote ngasi santi oina pangthokre Pradhanmantri na hairi Bharat amasung Bangladesh na malemda tangdu leitaba nungsi sanaba amasung santi purakpa pami amasung leibak sigi nongmada thengnaba COVID ki anoba case ki sada marfudi rajya manga dagi oiri Paulo Jare